Manipur thoiba wathok thokdok se kana gum mioi kharabana law and order phattabadagini law and order kaibadagini hairi ozagi wahan thoki ozagi mot ki matungi nadi masi Indian state ki political aspiration ga Manipur political aspiration ga marak sida khena bagini na haibiri ba aduda political aspiration ama political power amane backing tauraba oibetargadi hairiba ngasi makoina game plan already frame taugraba framework taugraba already design taugraba pochi masi gi solution si phangani haibane bo jana haibiri bise adu oibetargadi oza hojik si hairiba political aspiration si political karamba political party habiri akoina thaja doise national party dadi akoje thaja badi mange boja Dedagi kana gum mioi kharana hojiksi akhigi nakalam romda amung akhigi regional party gi web amasoja kan lai ko adu kana gum mioi kharanu habada regional party si akhoina thagaluba matamda parliament ma khoisi wa ngangba gi matam phangoi aduna masigi kana basu kasu leiroi habgi wafam gara sum thammi ba oza adu betargadi hariba political aspiration sima masi porakna bhona bada Karamba political party da aikoina thazaraga aikoina changakanda hairiba hojik thuiba problem sigi solutions ya porakani habagi thazabasi uja regional party na da dumak aikoina hairiba se aikoina push tawna phadori bra natargana aikoina thazaba yaba legitimate oiba yaba national party mada aikoina push tawraga aikoina thazaraga makhoiga chatminabana phadoribra si matang da diuja kari kamai yengbe sai jira yam to na dum mangi discussion me am da sai area si kamen nam thamgar rain khalebo maram de aina political aspiration hairi si kaino haiba kan si da aikoi gi political aspiration amagi da maktane ba khoi myam sai langi ba CSO na du na da ngangi myam singa se masigi political aspiration na si karino haiba se aikoi gi India ki political framework si manung da aikoina masigi aspiration si phangne na aikoina karam mong da asa tawri ki haiba wakhan nama hanu thamum sange ba adu gi wakhalon se any regional party ki through da gi oiro any national party ki through da gi oiro masi phangne na asa tawbi bra mayam sing sida aina thamjening ise ko adu itagadi masigi poside de aikoina sai sida aikoina moida taw adu tawena injan basi akoina chummi bra haibu wahang ama Haidi government ama lere government sida to any matu MPP na semgi oigera DRPP na semgi oigera Congress semgi government ama la ena khale seba madi government asidai da masidai da lai ba por sidai da akoi gi Manipur gi leriba people gi magi political aspiration ama se masi hetana na da focus tawraga thamba yagadra oiga ngamgadra haiba por si akoi wahang amane ko adu itagadi akoi gi political aspiration si kari no haibase masi hana mayek sengmam sange masi mayek sengdragadi Masigi mayek shenga kandu da magi political power gi natra kari poloi tholakane ba adu mayek sengdan leraga aigi choice amagi da makta aina choice ama khan vibes aigi absolute right ni at the same time aigi choice to gi responsibility su aine ba malam aina choice ama tawge aduga choice to gi responsibility lawra heta gi yaro ba adu what is our choice and what is our responsibility se masi symbiosis ne ba adu tagari akoi gi choice kari no haiba ma adu choice to itaragadi choice to responsibility to kamai lawga dagi haiba ma sai sida ne khoi ne na gadoi ba potche aduna leiri ba pot mayam singa se masi akoina leiri ba India gi political framework manung asidai da nangi political aspiration do nana fangane na nang aspect awra adu tawdragadi akoina karam mongde karam angle de karam akoi political aspiration do phongna ba akoina tawdagi haiba se masi khaktana akoi waroisan oigane ba ko si ni aigi kanodi masidai da political party gi regional gi adu ga dai kesu ai kanot aingwanda maside bias leite maji Congress ki walaite BJP ki walaite any laiba mayam puna maksha Indian state ke framework ki manungda nangi political nangi Manipur gi political aspirations ya nang kramaina nang achieve taw ngam ga ge haibase nang leiriba any kenu amasida da thagal laga natra ohelaga madu hoi aina bot hadaru bagi aina pamu bagi ai kenu taw bodu tongan ba ai ngamna ba ngam tongan ba mani ko leiriba pot me amsi Manipur gi political aspiration haiba ma leiba taragadi madu gi aspiration adu ngak na bagi damak da akoina madu gi political power ama akoina groom tawdragadi yadabani na madu gi political power do karam
angle de groom tawga de hai si de akoina lepkadawne ba ada akoina madu sunil lepoi akoi gi choice na sini apam na sini aduga madu gi choice gi responsible nang lo ni sum injan badi yaroi ba ko aduna choice is my absolute right. At the same time, the responsibility of the choice is also my absolute duty responsibility ne ko aduna sigi pot ani sikata ne aina thamjening basi sai sidai ko masidai kaishu political bias ki wana adu original aduna na ai di thamjening de maram di masigi matang si amna luba pot ama oibani na ko adu maina ai di mieng gi sumaini yengi aduna ahanbada aikoi gi manipur gi people's ki political aspirations si kai no haibse mek shena majority si ka mai leiba leiba contradiction mayam sing si da kar maina akoi gi idea of manipur gi universality na karino ar kramai to buno ko puna si mai hak masak mai ham sangi ko aduna kana kana na masi support tawri na tra kamaina masi yawi nari kar maina maduru work tawri haibadi suai ha su kan adona kan su sata bida ai keno mani na sunganga aduna adu taw gomen adu tawtre adu tawtre haibana yaroi ba loi khang imne hoji mi taru mangi ba naga hostel khange kokyu kadai le ngani bo khang ngani mo hoji karubi khang oidunu sigar bai ju akoina khang da bana amani ko leiba agency na sigar bai ju khang ngani sangi bai ju khang ngani karai lege ju khang ngani kari chalui khang ne loi khang ngane bo ko si a kai ge ko mahabharata gi sukani gi matam da sanura ba gi baw mantra na mathak ta puye du na te ba adu gi wa na te ba se adu bo ko si sati lai le mina kai lege na khang ga do ne ko setra imagining lady ama mayam lady bo ko moi karai chakri sirabra kai phung ge bo khang ngani siram ga di sidai da losan naraga makok losan naraga mai thinga naraga ilo li na ni oibi ya wana te ko sidi akoina karmaina sai sida ne ba si lakani lakpangam draga na akoi mutkani akoi matam ngai bugi wani akoi gi political design am frame torokani lakani akoi suk sangna sahi suk sangna akoi mutna hinga ga lakpa se matam gi adaptive response am akoi na pir ga lai ne ba senses me am da akoi society sina madu gi pir lakhi bugi akoi gi training am lai ra bane ko lai ri bani na akoi karmain punsan rakani karmain design torokani hai ba se akoi gi lai ba si gi lai ba region na si gi people me am singa sina soidan wakan am khalakane kan mangam draga mut kredana kai di occupy to kredana adu khalakane ko khanda ba hingning ga di khan tam ne ba hingse ta ga di khan ba ta bani adu khalak pa du wakan tholakane ba adu tholakani tam khar changba ngai ba country adu gi phase du na amani ko id sumaina thajabale adu na soidana id maside da wakto mayam le rongani ko tumina public domain da leitaba thokta wangang da kai da manung da masai wakhan khala hiri kola kamai to ga ge koi leba ki sigi nation na magi natala kamai to ga ge no wakhan khan ba thabak to mi soidan le rongani leitra ga na madu akoi futurpang amdra ga na akoi pithribi jati mayam mangre na mi mayam mangre na ko pai to ngam da si survive to ngam da magi laiba changes mayam du adaptive response pi bangam da han mang ta ba na tro adu mai mang je na akoi na pi bangam da ga na mang tare na adu ngamaga di adu adum ngana ba adum tholakane ko adu ne ai gi keno de ai de sum ketang keno kai tare mayam jiga narrative sim mayam je ai sum perspective tongan ai kenom da sum yeng je bani na ai de sumaina ai de thamjene ngi sai area si okay